ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯒꯤ ꯃꯍꯩ꯫ ꯂꯧꯕꯤꯔꯁꯤ ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯒꯤ ꯃꯍꯩ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯃꯔꯤꯈꯛ ꯃꯤꯔꯩꯕꯥꯛꯇ ꯂꯟ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯗ ꯂꯝꯕꯤꯗ ꯁꯥꯗꯨ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯗꯨꯕꯨ ꯈꯨꯔꯨꯝꯂꯒ ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯨ ꯑꯗꯨꯅ ꯃꯥꯒꯤ ꯖꯣꯂꯤꯗꯒꯤ ꯊꯥꯡꯃꯩ ꯃꯔꯤꯈꯛ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯗ ꯄꯤꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯥꯎꯃꯩ ꯃꯔꯤ ꯑꯁꯤ ꯅꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯤꯃꯥꯂꯌꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡꯗ ꯆꯠꯂꯨ꯫ ꯊꯥꯎꯃꯩ ꯑꯗꯨ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯟ ꯐꯪꯒꯅꯤ꯫ ꯁꯥꯗꯨꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯃꯔꯤ ꯑꯗꯣ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯇꯨꯡꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯃꯒꯤ ꯃꯈꯨꯠꯇꯒꯤ ꯄꯥꯏꯔꯤꯕ ꯊꯥꯡꯃꯩ ꯑꯗꯣ ꯈꯪꯍꯧꯗꯅ ꯅꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯃꯐꯝ ꯑꯗꯨ ꯇꯧꯈꯥꯏꯔꯦ꯫ ꯃꯗꯨꯗ ꯀꯣꯔꯤꯒꯤ ꯘꯅꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯨꯠꯇꯒꯤ ꯊꯥꯎꯃꯩ ꯇꯥꯈꯤꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯏꯔꯩꯕꯥꯛꯇ ꯍꯜꯂꯁꯤ, ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯌꯥꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯣꯔꯤ ꯑꯁꯤ ꯈꯛꯇꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ? ꯑꯩꯈꯣꯏ ꯈꯔꯒ ꯆꯠꯇꯨꯅ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕꯒꯦ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯍꯥꯟꯕ ꯃꯔꯨꯞ ꯑꯗꯣ ꯀꯣꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯇꯩ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯣꯊꯥꯕ ꯂꯩꯇꯅ ꯆꯠꯂꯦ꯫ ꯈꯪꯍꯧꯗꯅ ꯑꯅꯤꯁꯨꯕ ꯃꯔꯨꯞꯀꯤ ꯃꯈꯨꯠꯇꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯇꯥꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄꯗ ꯂꯨꯄꯥꯒꯤ ꯈꯅꯤ ꯐꯪꯂꯦ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞ ꯑꯗꯣ ꯂꯨꯄꯥ ꯐꯪꯂꯕꯗ ꯄꯦꯜꯂꯦ꯫ ꯃꯍꯥꯛ ꯂꯨꯄꯥ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯂꯛꯂꯕ ꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞꯀꯤ ꯃꯈꯨꯠꯇꯒꯤ ꯊꯥꯎꯃꯩ ꯇꯥꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯄꯗ ꯁꯅꯥꯒꯤ ꯈꯅꯤ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯐꯪꯂꯕꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯃꯔꯤꯁꯨꯕ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯍꯜꯂꯁꯤ ꯃꯔꯨꯞ, ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯔꯤꯁꯨꯕ ꯃꯔꯨꯞꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯃꯍꯥꯛꯅ ꯄꯥꯝꯃꯤ, ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ꯫ ꯃꯥꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯀꯥ ꯍꯦꯟꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯗꯤ ꯁꯨꯐꯠ ꯐꯠꯇꯦ꯫ ꯃꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯩ ꯑꯣꯟꯅꯅ ꯐꯪꯕ ꯌꯥꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯗꯤ ꯄꯥꯞꯅꯤ, ꯄꯥꯞꯅ ꯃꯤꯑꯣꯏꯕꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯤ꯫ ꯆꯠꯁꯤ, ꯁꯅꯥꯁꯤ ꯄꯨꯗꯨꯅ ꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯃꯔꯤꯁꯨꯕ ꯃꯔꯨꯞꯅ ꯃꯅꯥꯗ ꯍꯥꯞꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯣ ꯆꯤꯡꯊꯛꯇ ꯀꯥꯈꯠꯂꯛꯂꯦ꯫ ꯆꯤꯡꯊꯛ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯎꯔꯦ, ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ꯫ ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯀ꯭ꯔꯒꯨꯝꯕ ꯑꯃ ꯑꯔꯦꯞꯄ ꯂꯩꯇꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯃꯍꯥꯁꯣꯏ? ꯑꯁꯨꯝꯅ ꯗꯁꯥ ꯇꯥꯔꯝꯂꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯀ꯭ꯔ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯔꯛꯂꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯪꯂꯔꯦ꯫ ꯃꯍꯥꯛꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯤꯕꯣ? ꯃꯁꯤ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯎꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯣ, ꯑꯣꯟꯊꯣꯛꯅ ꯃꯩꯁꯥ ꯀꯟꯈ꯭ꯔꯦꯗ, ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯍꯦꯟꯅ ꯄꯥꯝꯃꯟꯕ ꯑꯗꯨ ꯅꯠꯇꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯅꯪꯂꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯄꯥꯝ ꯂꯥꯡꯗ ꯊꯨꯗꯨꯅ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯇꯝꯊꯤꯔꯕ ꯑꯋꯥꯕ ꯑꯁꯤ ꯅꯪꯂꯝꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯍꯧ ꯆꯥꯎꯕ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯅꯍꯥꯛ ꯑꯁꯨꯝꯅ ꯑꯗꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯒꯗꯕꯅꯤ꯫ ꯀꯞꯂꯗꯨꯅ ꯃꯔꯤꯁꯨꯕ ꯃꯔꯨꯞꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯀꯝꯗꯧꯅ ꯂꯩꯍꯧꯒꯗꯒꯦ? ꯑꯗꯨꯒ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯗꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯔꯨꯞ,
ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯖꯩꯈ꯭ꯌꯥ ꯃꯌꯥꯒꯤ ꯂꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯇꯦ꯫ ꯂꯩꯔꯤꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯩꯁꯥꯒ ꯅꯤꯡꯉꯝꯗꯕꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯇꯥꯔꯦꯗꯅ ꯅꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯒꯤ ꯃꯍꯩ ꯃꯔꯤꯁꯨꯕ ꯃꯔꯨꯞꯅ ꯀꯔꯤ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯕ ꯍꯥꯏꯕꯁꯤ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫